Lakhipur online puthokjaba December ki tang mari ningthaukaaba numit ki Khomjinba Pao tabirase. Ahanbada maruoiba pao Rajya marida Rajya ahum BJP na chauna mangsil thake Telangana de Congress na sarkar semba yana laikre. North East Council of Alternative Medicine Silchar ki chahi kunmanga mapung phaba ki thorongba loinana taret suba All India Conference Silchar da pangthokre. Nupilana si ani thokpidana amata oina pangthokpiu haina apunba maitei tengolna apil tawragle. Bangladesh Manipuri Sahitya Sangsad ki nipunipan suba chahi ki mifam pangthokre. Jaribon Kala Academy Madariparda Aiba AB Kuntra Marina Saruyatuna Kabi Sammelan Pangthokre amasung Jiribam ki Gular Tholda leiba exercise station da Pagalakpa Yungang Singh Haidoktuna Mangankre. Hauzik mapungoiba pau tabirase. Rajya marida ahum BJP na chauna mangjil thakre. Telangana di Congress na sarkar semba yana laikre. Mizoram ngasi vote masing thigani. Rajya mari Rajasthan, Madhya Pradesh, Chhattisgarh amasung Telangana ki assembly mikhal ki vote masing thiba ngarang athengba phawba chatakhi. Rajya mari asigi manungda Telangana Congress na dumak sarkar semlaba yana laikre. Asomda final result haidokringai gi mamangda Congress President Revanth Reddy ki yumda harauba phongdokluba Telangana ki DGP Election Commission has suspend tawkre. Atai rajya ahum Rajasthan, Madhya Pradesh amasung Chhattisgarh da BJP na chauna mangjil thaduna laikre. Rajasthan ki CM Ashok Gehlot pham thadokre. Mizoram ki vote masing thiba ngase yupung ni pandagi hauragani. North East Council of Alternative Medicine Silchar gi chahi kunmanga mapung phaba gi thorongga loinana taret suba All India Conference ngarang nongmaijing nimita Borail View Regency Silchar da chinglemna pangthokre. Thoramadu Assam University Silchar gi former BC Professor Topodir Bhattacharya na mifama poiki aduga magnetology layeng pathapasi bu puthokpiramba hujikna recidive oiraba Kerala gi Sri Narendran Jina chief guest oina sarukjaki. Imoinu Manipuri Kala Academy Lamargram gi artist singna jagoi gi thogol tawduna thoram hudokhi. Thoramda souvenir ama phongki Yoga Niketan gi mahiroi singna yoga sanutki. Chief guest Recidive Narendran Jina Silchar gi sagnai rapa miyoi singda award kaya kusinakhi. Laibak asigi tongan mafam kaya dagi lakiba delegate sing yauna pangthokiba thoram asida energy healing gi matang da piriba kanaraba machak sing asigi tamak Professor Topodir Bhattacharya na thakat pangthokhi. North East Council of Alternative Medicine asigi hona jamanna ngasidi laibak asigi miyoi kaya alternative medicine gi matengna miyam gi seba tawbata natana pukchak tanba ngamli haina Chief guest Recidive Narendran Jina phongdoki haina North East Council of Alternative Medicine Silchar gi thobuba Dr. Maimum Santi Kumar na phongdorakle. সর্বভারতীয় কনফারেন্স হচ্ছে নর্থ ইস্ট কাউন্সিল অফ অল্টারনেটিভ মেডিসিনের। এটা আমাদের 25 বর্ষ পূর্তি উপলক্ষে আয়োজন করা হচ্ছে। এখানে মুখ্য অতিথি হিসেবে আমাদের এখানে ঋষিদেব শ্রী নরেন্দ্রজি কেরালা থেকে এসেছে, তামিলনাড়ু থেকে এসেছে, ভারতের বিভিন্ন প্রান্ত থেকে ডেলিগেটরা এসেছে। আমরা অনেক আনন্দিত আজকে সাকসেসফুলি আমরা শিলচরে সপ্তম অল ইন্ডিয়া কনফারেন্স করতে পারছি। বিকল্প চিকিৎসা পদ্ধতি প্রচার এবং প্রসারে নর্থ ইস্ট কাউন্সিল অফ অল্টারনেটিভ মেডিসিন বিকল্প 25 বছর ধরে কাজ করে আসতেছে। আজকে সাকসেসফুলের সাথে আমাদের বিভিন্ন জায়গাতে আমাদের অনুগামীরা রয়েছে। আজকে এখানে আমরা সিদ্ধান্ত এইটাই নেব যে ভারত সরকার বিকল্প চিকিৎসা পদ্ধতির যেগুলো বাকি পদ্ধতি রয়েছে, বিশ্ব স্বাস্থ্য সংস্থা বলেছে যে 100 সিস্টেমস অফ অল্টারনেটিভ মেডিসিনস রয়েছে। তো ভারত সরকার কিছু সংখ্যক অল্টারনেটিভ মেডিসিনকে স্বীকৃতি প্রদান করেছে, আরও অনেক কিছু সিস্টেম রয়েছে সেটাকে এখনও স্বীকৃতি প্রদান করা হয়নি, সেটার প্রদান করা হোক, সেটার দাবি আমরা আজকে উত্থাপন করব। Apunba maitei tengolna December gi 12 da pangthokadoriba nupilana si ani thokpidana amato oina punna pangthokpiu haina lubasigi office konjing lekai da ngarang pangthokhiba paugi mipama mada phongdokre. Lubasina haukiba November gi tang 9 dagi Mairapai Bilup anigi Central Committee anida punsin binabagi wafam thamjakiba laikhrabani. Masigi matangda November gi 12 dasu Lakhipur Khuman Ibudo Thongnangda constituency mangagi Mairapai begi president amadi secretary yauna phamkiba mifamda mifam mapu oikiba pabung RK Sanatombana lengyan fi laimaida thaduna punsin nabagi nijakiba su laikhrabani. Punsin bagi wafam asi November gi tang 19 phawba thamjaki karigumba punsin bibangam drabad
मदुदी नुपीलाल तौबगी महुत्ता युमथोंग खुदिंगदा मैरा ओइना कटपीदुना नुपीलाल नुमित असि पांगथोकपियो हाइजखि हाइना अपुनबा मैतै तेंगोलना फोंदोरखि ngasi फावबदा पुनसिनबगी वाफम लैत्रबनिना जुमथोंग खुदिंगदा मैरा ओइना कटपीदुना नुमित असि पांगथोकपिनबा लुबसिगी माइगैदगी मोइरांग लुचिंग पुरेल थोकचोम मनि कुमारना लेबाक पियामदा अपील तौरक्ली ngasi mifam masida haukiba tang nipan kongjeng laikai gi guest house ta maitei pukai lup amasung athoba ningsing lup ki oja sing jauna ima maya paibi anibu amatoina punchin bagi matangda apunba maitei tengolna saruk jaduna ima ani punchin duna nupilan komonasi amatoina pangthokpi haibagi wafam thamjakhiba leikibani adugi matungda apunba maitei tengol gi isilina akhoi mayamna khunglam chatuna constituency mangagi thaupubi ima maira paibi president secretary ga unajaduna amasu maira dagi potha khraba ima sing anadagi haudoklamba maira gi maramda mayak singna khanglaba ima sing dagi pawnam pokta kaya akhoi video clip oina pujarakiba apunba maitei tengol gi dalaji aduga loina na akhoi Assam gi CSO gi luchingba amasung maira gi luchingbi English gi luchingbi kayabu haukiba tang kunithoi ibdo thonglang lampakta pangthokhiba mifam amada mayam kongjakhi Central Committee body anina punchin duna khunai sida choyaina tariba maiti macha ayasina Jajana labor, she punched Binbagi the Montamiam from the Hijakiba, Tamjakiba Lake, other than Matunda, Nipamapo, Ibidaba, a quasi Pavon Arke, Sanatombana, Mahaki, Lenjan people, let my take the Tare, Haraga, Yang Mapamda, Massaging the Nizeriba, Central Committee, Body Anina, Amato and a Punchin Duna, and the key 12 December gi, Tupiral Comonasi. Apam amata da puna pangthokpiu haibagi haijaba khobak changjo taralo na duna punchinduna thabak thoram mase pangthokpiu natrabadi macha singchina haijari ba si tabire hairaga masamak nasu Central Committee body ani gi maphamda noluk naningsing ba amasung bikhaoina nijakhiba wafam leikrabani adugi matungda mathang maki ani maktagi amasung ekhoigi press meet kaya da media da sandoki ba apunba maitei tengol bu yamna lan bagi mawong da thawolon khangda ba ima sing de singna bagi mawong da makoina phongdoki ba kaya du macha sing ekhoina nuaija da ba masu pende ba phawjaki aduna maram oira haraga ekhoida yamna apunba maitei tengol na maira lub ani sibu thugai da haraga nauna anauba ama sembagi wakholonda tonga sandokibaga leiki adugi mathakta ima singna macha aikhoida dhamakna tawba jaroi haiba wahi dhamak kaya tajare haiba wahi kaya sisu aikhoina ima gi mafamda chattuna sangdok chakhi ba leikre adugi mathakta apunba maitei tengolna maira marakta maira paiba saragera haiba wahi kaya sijenakhiba ima singi che singi mafam da chatuna su aikhoina sengdok cha han baleikre ado makoi gi wakhalon dagi phongdok pa wafam ado makoi mai masana phongdok kya na phongdok chakhiba natte masi makoi gi luchingbina phongdok piu haiba dagi phongdok pani mado mayak seng nai khoi gi video clip ta leijare aikhoina haijening badi ima singi mafam da pumba maitei tengolna tarigumba singna khiba wafam amata leijakhide aikhoi di matam pungna makta kubak changjau taralo naraga ima singi mafamda amato oina punchin biduna nupila numit asi amato ina pangthok piraga aikhoi gi khunai asibu macha singbu naupon biu haibo wafam mase koina thamjat Bangladesh Manipuri Sahitya Sangsad ki Nipunipan suba chahi gi mifam pangthokre December gi tang ama irai numita Sylhet ki hotel amada pangthokiba mifam gamari leinana kabi AK Seram gi numidang wairam gi chigong lei haiba wari macha gi lairik ama phongba loinana seireng seidina bagi thorom su pangthokhe lairik asi Manipur gi asangba communication na phongmane nongma gi oiba chahi gi mifam aduda Tripura gi saknairaba aiba
L. Biramongol, Manipuri Literary and Cultural Forum की Secretary Khoisnam Mongol, Sahitya Academy New Delhi की Tripura की Manipuri Language Board की Member Khoisnam Birola अमसुंग कवि L. मीना देवी सरुकजा की हाइना अगरतलादगी फंगबा पाव अमदा हाइरे मतु मसाना महाकी पाव से तारावा मतुं करी करमना लेलंगनी खंदुना मुरुम मुरुम संजदुना वारी की पोलोई ओइरी जयदेव चोंगा दा कोरोना लाइसेंस कलक पमरम सरकार न कांग चिंग थिंगलतीबा लेकाय अहिंग कांग हरावबा लेपतना पांथोखी Lakhipur online channel asibu yengbiri basingna pawa sibu like amadi share tawbiu amadi hojik phawa channel asibu subscribe tawbidri basingna subscribe tawbiu Jaribon Kala Academy Madaripar Hailakandina Manipuri Sahitya Parisad Samamadi Parisad ki Hailakandi District Committee ka kusam laduna Kabi Sammelan Mangarang Nomaising Nimita Pangthokre Manipuri Sahitya Parisad Assam ki Vice President Ngangom Basanta Kumar na Chief Guest aduga Guest of Honor oina Manipuri Sahitya Parisad Assam ki former President Thingom Binobabu amasung Dr. Purisabam Biramani Loinana Dr. Laisam Nipa Machana Moderator gi Thodang Lobiki Parisad ke Hailakandi District Committee ki Secretary Konsam Robindranath Taramno Pagiwarul Pikhe Maisnam Ninghaiba Secretary Manipuri Sahitya Parisad Central Committee na Program Conduct Tobiki Thoromasida Aiba AB Kuntra Marina Sarugyaduna Masana Iba Sereng Wareng Pathokiba Singi Maphamda Parisad ki Maigedagi Certificate Amamam Kusinaki Aroibada Krira Ratna National Awardee Konsam Robindrada Parisad ki Maigedagi Langyan ama Khudol Tamduna Ikai Kumnaki Sahitya Parishad aduga guest of honor ki Bamlada Experiba Dr. B.I. Birmani Shiva ko ina ikai kumna bumchari loyana nasiri thoromasida asa-masani ibar sahire wari masa Paksida mapuna tayo kumayeng muto thari ay bukpok paling imana tharana putana tayo paholi mapuna tayo kumayeng muto tharakpa mapuhi sinta pidana ay ninja balandi di kecil kaya ada ini kaya Malengi atay maphamda pangthokna kibagum International Day of Persons with Disability 2023 gi sarukama oina ngarang Jiribam District asigi manung chanbada Lakhipur da leiba Institute for Children with Disability ICD da thoromasi mapungphana pangthokre thoromadu da Jiribam gi MLA Muhammad Asabuddin Jiribam ki DC Krishna Kumar IAS District Hospital ki Medical Superintendent MS Dr. Elangwam Okendra Singh na mathang sidna Chief Guest President amadi Guest of Honor oina sarukjaki thorom gi manung channa hakchangi pibam miman nadraba singna masa masa gi haijaba jagoi seina chingba kaya pangthoktuna miyamna khudol tamki Karamai tawraga moigi lifestyle change tawsige moi se karamai na samajda afaba thak amada bukhatsige habege honabada ICD na lowi ba thodang asigi damakta ai moibu ai thagachari ai hanjan thagachari moigi asigi na program asigi damakta aduga ai di tasengna yamna kenoma tawre ai se ai wahina phongba ngamda hai tane si tori situation se adu masigi ICD na to pasidi hailingai daitana ekoina support to badarkar hoi thagatinga su darkar hoi buni ani loi aduga ekoigi ngasigi thimna sidi kari gino habu matam da ekoina ekoigi disable hai tare magi mitang bayai amadi magi hachang soiba nai bayai aduna moise ekoigi samasida ekoi hantana khanba se khaloi dabne moisu samaja sigi ekoigi samaja sigi yamna maruiba moisu saruk amani moisu
ꯑꯩꯈꯣꯏ ꯐꯖꯅ ꯌꯣꯛꯈꯠꯄ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗ ꯂꯩꯐꯝ ꯊꯣꯛꯏ Jiribam ki Kular Tholda Leiba Excise Station da Jiribam Police Personnel Singh Excise Office ki Staff Singh amadi kada Jiribam ki Thomi Singh aloinana ngarang lupa lakh amaga makhairom oigadaba Indian made foreign liquor Singh haidoktuna manghan kre Excise Office Jiribam ki Officer in charge RK Rakesh na Paumi Singh da haikibada Manipur Government ki Excise Department ki Commissioner ki ayaba amalauraga kaithel ki mamalda lupa lakh amaga lising jangkai manga chatret ka marfutare rom oigadaba Indian made foreign liquor Singh manghan mani haina Fongdokhi yu mangan khiba aduda Excise Jiribam ki staff Singh Jiri Police ki ASI Suraj Singh amadi kada ki President Yumnam Sumati Maira Paibi Singh amadi Police Personnel Singh Sarukya ki haina Jiri News Network tegi phangba paw asina hairi liquor Singh asigi market value da price na 1,55,787 asi hauji akoi Jiribam Police Excise Jiribam amasung kadaga loinana pulap manghanja Nungairaba Pao Khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layeng ba yahale layeng asina hidak amata yaudana haksangi cell amadi vital organ singbu mathau ningthina pangthok handuna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna haksang phana thamba ngamali magnetology scanning therapy asigi kanaba lobiu ngasimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthil gi pung ama phawa layeng seri chief consultant Dr. M. Santikumar Singha, Lifestyle Medicine Consultant, Harvard School of Medicine, USA Certified, Mobile Number 9435070286. Aigi iming kabok lay kauri, ay turu badagi, haksang yakhang na dana, satpangam dana, ado sargi klinik ay badagi, ay khare ay satpangam. Ay Lakhipur kuman gini, lesumang gini. Ajo hana ay chatpa ngamamde ajikti Dr. Shanti da jengwadagi phadana chatpa ngamme Aroibada maroiba paw amukhanna Rajya Marida Rajya Ahum BJP na chawna mangsil thake Telangana de Congress na sarkar semba yana laikre North East Council of Alternative Medicine Silchar ki chahi kunmanga mapung phabagi thorongba loinana taret suba All India Conference Silchar da pangthokre Nupila nasi ani thokpi dana amata oina pangthokpi haina apunba maitei tengol na apil tawrakle Bangladesh Manipuri Sahitya Sangsad ki nipunipan suba chahi ki mifam pangthokre Jaribon Kala Academy Madari Parda Aiba AB Kuntra Marina Sarukyatuna Kabi Sammelan Pangthokre Amasung Jiribam ki Kular Tholda Leiba Excise Station da Pagalakpa Yungang Singh Haidoktuna Manghankre Lakhipuronline YouTube channel gi Khomjinba Pao sandok chaba ngasigi oinadi matang asida loijare